Saringayda yayhause laingak leiri khanganse yade haiba khanganbasina warakpagi khulaini haibase miyamna khangnaduna leire. Aranba tauba amade nampugi thabak tauba phurup kanglup khara Manipurda leibasingi manungda kuki sing maruaina narco kuki terrorist sing asisu ama oire. Mamang sahigi May 3 dage ngasi faubagi matam tha tara faraklaba irang asi haudringai matam haibade 2023 ge May 3 gi mamang dagi hauna lamdam asida aranba tauba minamba ngangba aranba puwari semlaga lamunge thaurangba nasa lautho isa sumge lawmapu yongna tanbagi thawong tawduna lakraba phurup kanglup ni haibase lamdam asigi miya maruwaina yelongmi chingmi tamisingna matam sangna khangna duna lakravane asigumba phurup kanglup asigi manungda lairek laisu haiba lainga ki thabak tawba mi kayasu ngasi di state asida lairakle makhoi sing adusu fattava tawba miyoiba phurup sing aduge manung sanbadage aranbada yumpham oiba thabak thawong sing tawbada yausilakpadage India laingaki amadi Manipur laingaki thabak tawbagi kanglon kaiba thabak tawba yaurakpage pausing kayamuk Manipur gi miyamna taduna ngasi fawba leinare makhoi sing adugi manungda laingaki school haibade Manipur gi education department ta thabak tawba ZEO amade DI oiba makhoina kanglon kaina mathau pangthoklubagi sairak oina suspend chatkibasing aduna makhoibu suspend dagi hanganaba cherol mari leinaba makok thongba officer amade minister da pirakpagi pausing tanarakpada makhoibu kihan khangalaga namduna aranba thabak haibade kanglon lana thabak tawkhiba maramsing kayamuk haija cherol da yaurakpagi thawongsing yaurakle masida yamna luribade makhoida namduna kanglon lana mathau pangthoknaba taksinbagi cherol pirakpa kuki MLA singi manungda hauji minister oiriba singi manungda nemsa kibjen gi ayiba cherol yaurakpagi wafam yaurakpa sida ngasigi Manipur laingakna minister asigi mathakta kari karamba sairaki thabak lakhotkadage natraga makhoina tawningbasing tawhallaga sagolna laucharaga iroida tainabagi thawong chathagadra haibagi wahangsing kayamuk ngasigi Manipur gi miyamna state laingakta hangnabagi maramsing oirakpagum tawre nakalamaromda aranba tawba yade khanganbagi chairak lakpada asengba chumba wafamsing phongdokpada masa masagi asengba maral natte makhoina namduna kihalaga hatpage sibagi sairak pigani kihalakpagi asengba paudam yauba warolsing cherol aduda palakpada makhoida kihalakpada MLA amadi minister gi ayiba cherol fauba wakat cherol aduda enclose tawraklaga hablakpa sina maram oiraga ngakpiba yabana kanano aduga ngakpiba yadavana kanano haibadu matang saringaida yayhau haiba maitai ipaipugi pauraw adu ningsinglaga matang sana yade haiba khangnaba makhoi aranba tawba pumnamak handaki matang asida yaiba yaba yayhaubana ngasi thogliba thoganingdaba thodok tha tara faraklaba irangna tangdu leitadraba sibu tangdu leitaba purakpada khara makhaidi mateng oigadra khalle nakal amaromdana aranba puwari sembagi mathakta puwari gi asengba khubam puwari ga sagonaba laifamda fauba hanna yaikai thingaibagi thabak sathariba mitai chingmi tami yelomi singe laifam lenda tahoidaba thabak kaya amuk tawsinbagi manungsanna ibudau moirang thangsing laifam len amagi mafamda mawong tadaba laining amabu namthanabagi thawong sing sathariba sing asimak secularism bu khongaunabagi damak matik chaba serak ama piraga yade haibadumak matang sana athubada pihobana makhatana state asida ka henba fattaba thabak tawbadage khara makhaidi hanthangadaba male maramaduna matang saringaida yaihoraga matik chaba sairak piraga laingak leiri khanganse